Quarantine Center dagi COVID-19 negative Oiduna Mayumda Hankhraba Meeoi ama positive Oirakle. Bisnupur District ki Tronglaubi Ward number 6 ta leiba Khetri Mayum Kumar chahi 59 kauba Meeoi asi Nambol da hangba COVID care center amada quarantine tawduna leiruraba matungda negative oibadagi masagi mayumda halaklaba matungda amuk hana COVID-19 test tawbada positive oiduna makha tana layeng sathakre. Meeoi asi masagi mayumda leiringaida laihau hoba sorhon mana chingba nungairaktabadagi ngarang pung 3 taba matamda RAT test tawthokpa matamda positive oire haiba khangba ngamkhibani. Meeoi asi positive oire haiba hek khangbaga Moirang police na mic sizinaduna mahaki yumga thangnana leiba mafam singda lairiba imung manunggi Meeoi sing mapal thokpa chathok chasin tawdanaba khanghanki. Positive oiraba nupa asina leiriba yum asigi mamang thangbada mutum leirak maning thangbada Moirang them leirak kha thangbada PW road hairiba mafam sing asida Meeoi amata chathok chasin tawba yaroi haibagi athingba su thamkhre. Lupa lakh humbudragi WY tablet ka konana AR na nupa ani fare. Ngarang ayuk Assam Rifles ki unit amana maugeta lakpa gari sing check tawbagi thabak chathaba matamda tata winger ama thoduna lakpa Meeoi ani gari check tawba matamda lupa lakh humbudragi belu oigadaba WY tablet fare haire gari adu Guwahati dagi Imphal tamna lakpani haire farba polam sing amade Meeoi sing aduga konana Assam Rifles ki kanguna Mau police station da khusinna kre haire. Dr. Uthan yauna Dr. ani negative oire. Porompata leidiba Jennings Hospital ge Dr. ane COVID-19 na positive oibadagi hojik hospital asida layingbagi thabak chatharakiba adu amuk hana COVID test tawbada negative oire. Negative oiraba Dr. ani asigi manungda Dr. Uthan su yaure. Amaromda hojik Jennings ki nurse ani su positive oibadagi hospital asida layingbagi thabak chathaduna leire. Makoi gi haksang gi phibam yamna phana leiri haina Jennings ki MS T Rajena pauchi asiga wari sanaba matamda phongdorokhi. Mahakna hai Dr. ani amadi nurse ani COVID-19 positive oikiba ase hospital asida COVID-19 positive oiba anaba sing thawai yauna thabak tawbada positive oikibani haire. Minister Nemsa Kipzen COVID-19 na positive oire. Advanced hospital gi nurse mari attendant amasu positive oibadagi hospital sil toksin-kre. BJP na lusingba chungsinaba sarkar asida social welfare amade cooperative minister gi phampuriba Nemsa Kipzen oibata natana Kangpokpi amasung Senapati district ke COVID in charge ki thogang logduna leidibi minister Nemsa Kipzen COVID-19 na positive oire haire mahaka thana Manipur da minister amasung MLA gi marakta COVID-19 na positive oiba ase ani sure. Ahan bada Congress ki MLA Fazur Rahim su COVID-19 na positive oiduna layeng satharaba matungda negative oiduna masagi mayumda hankhrabani pau asina hai minister Nemsa Kipzen na ngarang babina diagnostic center da COVID test tawbada positive oi haiba confirm tawkhibani. Mahak matau karamna COVID-19 positive oikibano haiba hojik phawba khangdre ngasi amuk hana Jennings Hospital da COVID-19 makha tana test tawkhigani haire. Loinana mahaka naksinaramba Meeoi singsu masa masana khangna COVID-19 test tawthoknabaksu minister gi mafamdagi khanghalakle. Loinana CM COVID care control room ge pauktak matungina minister Nemsa Kipzen home isolation tawduna leikre. Minister Nemsa Kipzen 50 Kangpokpi AC da BJP ki ticket ta bot karatuna sungsinaba sarkar asida cabinet minister oina nupi minister mahakakta oiduna lengak sasan ge thabak puduna leiribani. Amaromda Imphal East ke Konung Lampak ta leiriba advanced hospital ge nurse mari amade attendant ama COVID-19 na positive oire haire. Nurse mari asi hospital asige ICU ward ta mathok tawbani hojik phawbagi oinadi ICU da anaba amata leite. Makoi mari matau karamna COVID-19 na positive oibano haibasigi matangda khangba ngamdre. Makoi manga COVID-19 na positive oire haina confirm tawrpadagi ngasidagi hongna advanced hospital da analayang bagi thabak lepkhre. Matam kharagi oina hospital sil toksinkibaga loinana cheksin thaurangi thabak lokhotpa oina hanadagi hospital asida layeng duna leirakiba aruba anaba nataba singde mayumda halankre haide. RIMS ta COVID-19 na positive oibe nupi ani laikhidre hojik phawbada COVID-19 na laikhidaba Meeoi kungamari sure. COVID-19 na positive oibadagi makata na RIMS ke COVID ward ta layeng duna leirakhibe nupi ani ngarang amasung ngasi ayuk anganbada laikhidrabi nupi ani tharaga ngasi phawbada Manipur da COVID-19 na sikiba Meeoi gi masing kungamari sure. COVID-19 laina na positive oibadagi ngarang laikhidrabi nupi ase Birohini Devi chahi humbudraga humdoi kawe. Imphal West ke Iroi Semba mamang lekai dagi ni mahak ngarang ayuk pung taraga minit tara mangarom taba matamda laikhidabani haire. RIMS ki medical superintendent oiriba Professor CH Arunga pausi asiga wari sanaba matamda phongdorokhibadi laikhidrabi asi diabetes blood pressure hypertension kidney nabadagi ahanbada July 19 da Siza Hospital la layeng duna leirakhibani makata na dialysis tawduna ICU da leirakpadagi haukiba August 10 da RIMS Hospital da admit tawrakhe.
Makha tana COVID-19 test tauba matamda positive oibadagi COVID ward ta thamduna layengbagi thabak chatharakhibani loinana laikhidrabi nupi asigi masada laina kayamarum nabadagi laikhidabani amaromda ngasi ayu anganba pung 3:45 rom taba matamda COVID-19 na positive oibadagi laikhidrabi nupi asigi maming Ibethoi Devi chahi 94 kawi Kakching district ki manung channa Kakching Khunawdagi ni hojikna Chingmairong maning lekaida barada leibani laikhidrabi nupi asi HIV positive oibadagi chahi 10 rom ART chathaduna leirakpani Mahak August kunda gyan tadana mahaki chahi 18 rom suraba machanupa na pukhalakibani makha tana COVID-19 test tauba matamda positive oi haiba khangkibani nupi asi ICU ward ta thamduna laikan aduna lakbani adubu ngasi ayuk anganbada laikhidabani haire laikhidrabi nupi asigi machanupa asisu COVID-19 positive oire haiba confirm tawre loinana hojik rims ki COVID ward ta thamduna layeng chathare rims ki MS TH arunna makha tana phongdokhibade hojik phawbada COVID-19 positive oibadagi rims hospital ge COVID A block ta Meeoi 94 B block ta Meeoi 3 aduga ICU da Meeoi 10 layeng bagi thabak chathare